Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amuk lobirasi Eshworna Pibiba Taloi ani suba tangkal leirak machil hekhai jilakpadagi kanasu chattaba lambel aduda nupi macha ama school uniform da masadagi hena chawba school bag tumaga masammana ipha phakai mami yenglaga chatpadu laptakna gari manungdagi urambani amuk amuksu sorok mayai aduda uruga ungbadudadi mibu oirira laibu oiribara khanduna gari adu tapna sum thorambani laptakna sum thauraga lakpa gari adu mami yengbi mira laira khangdabi nupi adugi manak yoksilakla phawbada mangda chaliba nupi adu gari mamangdagi sunglei leithokdaba aduda gari thoriba nupa masu khara khaji khandokina haiduna horn adu khangkhong khongjili gari gi horn makhol aduda khanglibara kiribara pakhatlibara sono fono dauna chatlamba nupi adu sorok mayai maktada git famdaki aduga machilda kari no khara laurambadudagi gari thaurakliba nupa masu nakanda tonglakliba mamanabadusu haifit ningnaraga anima pakhatpoi karioi gari dagi hatu kumtharaktuna nupi macha adugi manakta changsinduna tapna hangai Deni Kainu urung laga chalambi nangbu miro lairo kanana kari kaidorage haibani nangna sorok mayai phamthakrisibo bai khumnakti sorde ole hoi maisu kari swarakte mihul thabalga chongbale khrazalo maga lakminaba mamanaba duda amuk ansinduna hanglakpani merasu tenigi wadu taraga mamit suktok de yenglai merana as tumilayuba phaisu khangde phatte su khangdaba jaja ki wada amtang hanglakano ibema kaidorage ne chumna chalambadagi nge khakta sorokta famkrisibu sokpro nangbo nupi macha aduda onsinduna muk hanglakpani meragi wadu taraga tenisu phathek tairei kaino da vai nangsu gari na thengpok thingdi kamaina soktino nangni hena ngawkre hoine adu sumine ibema nangi firolgado loina mot patare hogalune nangbo tenina muk hairei woi ꯑꯩꯈꯣꯏꯗꯤ ꯅꯪꯗ ꯁꯣꯛꯈꯤꯕ ꯊꯦꯡꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯆꯍꯤꯁꯨ ꯐꯅ ꯅꯧꯅ ꯎꯔꯤ ꯀꯗꯔ ꯐꯗꯔꯒ ꯇꯧꯔꯒꯅꯦ ꯁꯦꯜ ꯂꯧꯊꯣꯛꯀꯦꯒ ꯈꯟꯒꯅꯨ ꯈꯨꯠꯆꯦꯞꯅ ꯌꯥꯟꯁꯤꯜꯂꯛꯀꯅꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯄꯪꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ ꯀꯩꯅꯣꯍꯦ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯅꯣꯏꯒꯤ ꯍꯣꯔꯟ ꯃꯈꯣꯜꯗ ꯈꯪꯗꯨꯅ ꯆꯪꯒꯨꯝ ꯆꯪꯒꯥ ꯇꯧꯔꯤꯕ ꯃꯤꯍꯨꯜꯁꯦ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯀꯃꯤꯡ ꯕꯦꯛ ꯇꯧꯔꯒ ꯍꯧꯒꯠꯀꯦ ꯇꯧꯅꯤ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯆꯣꯡꯉꯥ ꯂꯥꯕ ꯃꯥꯟꯕꯁꯤꯡꯁꯤꯗꯤ ꯃꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯅꯦꯛꯇ ꯄꯛꯂꯤꯕ ꯎꯐꯨꯜꯒꯗꯣ ꯐꯠ ꯅꯥꯟꯊꯣꯛꯏ ꯗꯦꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯃꯤꯗꯥꯗꯤ ꯀꯤꯟꯃꯨꯛꯇ ꯆꯥꯎꯏ ꯈꯣꯟꯖꯦꯜꯁꯤꯗꯤ ꯕꯦꯡꯒꯨꯟꯃꯨꯛ ꯍꯧꯏ ꯅꯥꯀꯣꯡꯒꯁꯦ ꯂꯣꯏꯅ ꯄꯪꯂꯤ ꯁꯤꯟꯗꯨꯅ ꯑꯃꯨꯛ ꯄꯨꯄꯨ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗꯔꯥ ꯀꯧꯔꯛꯂꯤꯕ ꯃꯤꯡꯒꯧ ꯑꯗꯨꯗ ꯅꯨꯄꯥ ꯃꯥꯗꯤ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯏ ꯃꯦꯔꯥꯁꯨ ꯇꯦꯅꯤꯗ ꯌꯦꯡꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯅꯣꯛꯈ꯭ꯔꯦ ꯇꯦꯅꯤꯅ ꯇꯧꯅꯨ ꯑꯗꯨꯒꯨꯝꯕ ꯙꯔꯃ ꯌꯥꯎꯗꯕ ꯇꯧꯅꯨꯀꯣ Ibema, aise pakhangni adusu sengtrik sengba pakhang konseng khingdrasu yaraba konseng duni kaka kauge kakau adusu nati pupu kai dudi aise hingpum pumbaga chapmane ko sindusu makhut macha du thangatuna merada thillaga adum khumlei tu asigi kaka dona fajaradi kaka kaubi yaba pakhang orasu nangdi nasaksu ithi budi thide kaba phajai chiraisu itang tangi adudi pupu kau bataba Merana muk hairei yarse bema nangbu kastodaba natro hoi kaka ngasaidagi ahumduna tawriba adu gari manungda tumina famla yenglamba nupidusu tapna kumtharaga kaurei Sinaya Mathoi Sindusu mangwanda kaurakliba du kanano khanduna mamai leithoktuna yenglaklami Sinduna che nang dia sigi kakaga pupusiga kamaina lakminaiba moiga kamaina khangnaina na Tenina amu hai ai khangi hausikta bab tari thoi nangna dum haiba pepa pangang ngangba jaw hendaba sono fono gina naw nupi ama le habdo maro Sinayana nongmata daina di haiponti inaw nupi ama le haibadi adumak hai adubu Tenina hairi sumaina di nongmata hairudi
pupu kaurakpagi sauningba phudokliba kaiduni magise Sindusu pupu nangna ko kaigira sia koksi thugagi harabasu haita duga lambabu phangdoribo Sindudi magi haita insult tawi haiduna sauningbada lori aduna manamda poramba bag ado phat lauthoklaga sinayada langsili aduga tuminna lepchariba merada onsinduna phat hairui kaka amta thangat piyo asigi hanuba koktang ase makoksida amta sudagi merasu ha karibo sinayana amu mathoi yareba tose yaro asigi koktang se sudana di toyai kaka thangat piyo haibani nupi macha sigi sabdrasida nupa masu kiramali piknaga pikbani panaga pabani khwang aduda pairaga hekta thangali nupi masu hek thangatpaga tenigi makok aduda kok hekta sudai amadusu haina nanghaudri nupi macha mana sudabana hankri sinayana as mathoi kaino nang toridubo damcha nabro sinayana teni don sinduna hanglakpani tenisu makok adu nana duna khumlai nabudi nadebu tarangdi jatke tawiye noina nawpigi kindum sidi thoi Sinduna amu is damcha thoi kai yu oningi nang nupa do sigi pupu siro che hoi he pupu kaina natai ne se itai ko as ai ngasi dagi numidang de iruraroi kaka pambagi sandhya de irubra haibabu nangi sumaina pupu thung batare mera na mukhai dai itaw nang butaba ngamlibo kuga tharang tawningro hauju phawbo Tenina amu nang na marolama ngasi ko ai ko siningbaga hairunu nupi cheningi ko thoi nang yum chatkrano ai khoi je chatkrase angang na pupu kaure mebo sinayana amu as kaino he damcha hanurasu ai de angang oidi ngamjararoi yare ai khoi su sangrage dada su phajana chalo mathoi changasilo damera ai khoi su amuk lehorage ko hoi phajana chango Sinduna pupu changage damera bye bye Tenina engwandana pupu kauraga nangwandana kaka dagi damera ga haidana hayangang kaksu changbi engwandagi mana thani hanbani ta da kaudong nate idau kaudong ne gada laptakna chatpa hokraba nupi aniedo ta na bakana haihori nupi masu mamit ka phakjindana maraiga tingthoktana khatnaba muksa horamdi sandhyagi matamda tenibu mayumda thamlamlaga merasu mayumda hanjilakli gate adu hanglaga gari adu garage da thaujilamduna imungda changlakpadadi sumangda mangol machida sandhyagi duk kalamli imungda changsinduna magi kada kakhatki hek tawbaga karaidagi phangdoraklino khanghaula audi mama ibemadu thoklaklaga lawai lutondagi hekta lakthare kethabi hey nupi thini khangdaba nupi ubada kochen chenba leina leibo duk phawdi isorgi ni khanduna katpirabani chakadine nangna thonggadabani ai ware nakhoina pana chagi honabada iru iyagase loinate ngamjadre ho ai ngamjadre wahai kharase hairamlaga magi kada mu phut changkre hoiga haiba nang hobanati mera kainu kari film ga yingror jano heklak paga lawai da lak tharisina ngasai dagi makok chak lebani chalo nafi na rol gado hongdok charuro ipa chak thangalam lage insang duna ne nangna janingba ma thongjaro ngasai dagi mayai kagi sofa duda phamduna leiramba mapana hairakpani merana baba aikhoi ma sibu kari film ga yinglorge Meragi mapa achobana mukham lei khangde kari film no ga khangde isaudi ne panglang da lang batai khoi magi asmaina film yenglaga reaction pan bise tawre khanglabadi khra ing tapa film yenghala dawni yengnu haibasu yadi yengure dana sumaina hekta tawrakani hanuraga angang ole du tawrine namase aduna nangsu gyan taro imo pusilaklaga gyan tarak prana amuk yenglasi ibungo nangbu wakhal taro ne amuk haura doni moi yawnabisi
Masi hairaga magi kada prap changkre achaubasu. Nang gyan taw ko aikoi se ahan oirabani ko. Masi haiduna lehori asumna chak ising loiraduna mayam pulap chak chaminaba matamni. Meragi mama kethabidu chak chana chana machanupada haifet yenglaga wa haiba horei. Bungo Merasu mama dadi yenglakte adum magi chafam thopa chana khumlei. Kai haige nati nang boi khoi se ahal loire mau pamne ne ekhoi na hanoi badi kharabu phare nang na sa se chahi kuma pan helabani kuntra sudarabani haibase nang bu kaurabo. Ma chak chabada wa ngang base phatabani tuminam ta chawba baba ima se tumina layona amta hayuse. Tuminna leizariba mapadon sinduna hairakpani achawbana. Aidi khangde ko aidi tade ahal loisalakpasida inasisune loina pangsilakle imichisu silaktre adunane aidi karimta pau khangde. Merana kethabina amu hauzikane YouTube ta couple channel yamna leirabani. Ibungo nangsu khara yengu migi matai manau kena bau preng perang bu tawna bau tawriba mayamado nangsu yenglaga nupi thiningaknaba. Asumna mama mapa punna numidangi chak ising chaba loinaraba matung merasu magi kada changlaktuna ngaihak lairik ama paduna leiruraba matung thengli tumlagi haiduna phamungda changduna longlagi hipkre. Adubu karomdagi paisilaklino khangdi tumlagi haiduna mamit hek usinbaga ngasai miyum changnamdaida sinduna nokmi ta mera pai haiduna makhut hairambado mamitta khangu urei. Merasu mamit adu khangpang pangthorei aduga machinda tapna soli. Kainoni tumlamdai sida ngasai gi sonogi angangdo amuk ureisina. Munna khanjiludabaini masakto phanabu nushirine ipikhe saurini kaina tawrido. Masi hairaga masu amuk mamit usinduna tumba themkhre. Matam kaubi mana lepa leita khongthang kaida sum chatkibana school gi pre council exam siloikre. Hauzikti council exam tu da ngaisilakli aduna satra satri pumba mamai mako khangda lairik kana panaba hauri. Revision marirak mangarak chatpasu yauna kraponi khara amadi minga roll na baga khanglabadi yare haiduna leinabas yauri. Boarding da leiduna kanna honaba yaw mayumda sum leiraga coaching chatuna honabas yauri. Swaraga eliskadi boarding da leikre adubu sindudi chaba thakpada wa yamna petpa tuka khra thiba dihesu khara phattaba oibana mamana boarding da thamkrasi hairabasu mapana yadraduna yumda thamlaga coaching tawduna hotna halami. Exam su kuisilaktrabanina lairik pariba haidu oira mali phamung mayai aduda notebook su lairik su pungchai chaiki hangdoktuna thamli. Aduga mana mayai aduda upsinduna hiplaga hangdoktuna leiriba lairik tugi mathakta makhut oya du thamduna yet ki makhutuna nail polish kana sangli. Hek sangba loibaga khuton sing aduda machinna pupuga sukamli aduga amuk tingthok amuk conceal tawduna matomte yengzari. Nail polish ki color adu phajarabasu paliba khujil adudi nempak hek pakhai tharoi mamai manbanina yam phajare. Yongi khujilda nail polish sangba mali matomta masagi makhut adu yengzaraga penjadraduna machinda solei. Khoi balor madi phajadobani ai khujinse ima timulai mu mambise magi khujin laudana se amta phajadreba imani kaina jutchanam ta pandi. Mamagi makhut lawi haiduna isau langlingai dan chariba haidura chadriba kauduira mama oibidusu machasi lairik pabada waramlani kaidana sangom glass ama puduna hek changlei. Adubu machana lairik mayam barakta tharo maro oladuna khujin nail polish oina sanglaga leiramidu ubada hekta lawaidagi laglei. Indu hai oiruidabi lairik marakta kana jibana tharo maro oliye aidi lairik paribara khalaga nangdi khujin machu sangli boire ngasaidagi. Ngasaidagi amadusu sauning leirambana phat hekta khumlei. Nasaktu yengde chakro sola saida
masi nusideda sangom gase amata pitak loi nangonda pitak pagi mohutne drain da dum haidokige ikai khangdabi mapo chunatana ipagi maralda free da manghan bagi divorce to hange khangni mase machin jamna khumine nachindo utnoi gi khangni chanaroi ne tawrise mayum panbaga amata khangloi dorbi nupini e kaido bagi khangloi de baidya nang dawna nasak thiba sunate athiba nang phawada ipana lobiri sini phajabi aidine kokthong amani lobi ge na leise chalo chalo ai ka dagam ta changbira kanu athiba lawnani ai sune thiba tare susu e susu kainaga hui hodong tanba dongna tali ne mase ibima ai se thirabasunama phajarabasunama khangedana nama nategane chenba yara roidaba ho yare macha phajabi pokpi mama athibi chatpi khro lairik nga tapage disturb taw kanu nangi si ama wadi haibada pibene hekta halibani tuition nungshang panchat chatpana kanaroi aikhoina phana honarabasu hona dawba nangna hona drabani ne oiroi ko hayeng kona nama nama na bisingna mi loina oikhraga nangna oihaudrabadi ne ikai dawse aikhoi nati nangni khara khara gyan taw ko masi hairamduna mama su thokre mama na hek thokibaga lairik tagi gyan lauri ba haido oira mali makok ado lairik to upsilaga amuk tumkre minute manga rom adumna leiraga nakanda leiriba phone ado message lakpagi vibrate torpa duda phatman khatuna yengi mache sinayagi oiramba duda message ado hangdoktuna amuk yengi mathoi natayuna ruse loisilaga leiramo message adu hek paba loibaga machin gadu suktoktana matomta murum soli itei kai ore hanubadu dabu kayamuk yamna nuksikhrabano khangdi unaningkraponi mai nupa kok tangsi machilda adumna solabasu lairik manakta minute manga phambagi mahut toilet ta pungani phamjage haiba midanina kuide dress phatpat hekta hongdoi atei mamaida ke sindrabasu lipstick simadi watpi yadi red color gi lipstick tuma hekta sangjili kuchu ngobanina pakta ba haidudi tawdri ipakta pakjari iphada phajari haiduni mana loishin balorakpada sinayasu phone hekta taksilei mathoi loirabo loire oh phare phare ado dada do get me adale hobani ai tholak pa yaroi aduna nang noina hobalao e kariya maramok pani naudi ai hobalao ko dada na kaidano hanglakladine nangi larik ama leirugi tawni khumlamo kone ichegi nawnu pinung sibi as ngamjaroi si inaudine maramok pini masaksu phajabini yam nuksibani lau ko horene lipstick lebige nangi matam yorasu aina sumai tawbidoni bye chiche ngai reko masi hairaga phone gado phatka khre sinduna tinmulai mu mabise magi thabak hairam dai didi nungsirakini yamna sinayaga sinduga si mayum thangana leibani sagai pundrabasu mapa mapa machil manawgumna adum loine mama anisu luna tinajai sindudi matomta poi adubu sinayagi mathakta mabung gitlei gitnasu sinduga sinayagi marakta khetnaba thamdi machalda machalgumna luna chaksinna thamjabani sinayadi college kari be second year ni adubu mabung gitki mamittadi machalanima angang oina uri aduna kaida soikini khana yamna chaksinjai strict parents create best layer children haiduni mabungna chaksilimati nupi anisina ngauningbasidi kaida hairurani sindusu loishinba loiraduna tholakpada mamaga grong amuk thongjilda thengnarido indusu hojikta larik marakta tharo maro onbisana hoba macha aduna praprakka loisiladuna chenthorapasida ingak ngakna hanglei e kadaidano amuk loisilaga thokleisina nangna sindusu mamana hanglibado asingba paukhum pirabadi khongkap ama phawba thangi yarak loroi khangbagi semjin sajinduna oida padaba paukhum oina pisilei chichina larik ama leminokse haibini kuiroye ngana halakani ye ha kari haiba nachega nanga larik leiba chatuine ba hujikse hoi makeup kumba dress kumba leiruni hairabadi khara thajaba yai larik leiruni kai chalu imungda prapap changu machagi magun munna khanglaba mama oirubana tausinai khangbagi thinglibani sindusu mama na yararoi khangbagi kesinna bahaurai ma asing baina haiba
ꯅꯆꯥꯗꯐꯥꯎ ꯊꯥꯖꯗꯕ ꯇꯧꯅꯣ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯂꯛꯇꯅꯅꯦ ꯃꯦꯀꯞ ꯑꯣꯏꯅ ꯂꯩꯔꯒ ꯍꯜꯂꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯈꯣꯏꯒꯤ ꯀꯗꯔꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯇꯧꯔꯛꯏꯀꯣ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯅꯁꯨ ꯅꯁꯨꯅ ꯂꯥꯏꯔꯤꯛ ꯂꯩꯔꯨꯒꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯑꯩꯗ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅꯅꯦ ꯅꯁꯨꯗꯁꯨ ꯅꯈꯣꯏꯒꯤ ꯀꯗꯔꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯇꯧꯔꯦ ꯍꯥꯏꯕ ꯌꯥꯅꯕꯅꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯕꯥꯏ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯕꯒ ꯇꯥꯗꯕ ꯃꯈꯩ ꯄꯥꯏꯈ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛꯈꯤ ꯃꯌꯨꯝꯒꯤ ꯒꯦꯠ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯎꯔꯦꯗꯣ ꯒꯤꯠꯅ ꯒꯦꯠꯇ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯝꯃꯤꯕꯗꯣ ꯃꯗꯨ ꯑꯃꯨꯛ ꯎꯔꯨꯕꯗꯒꯤꯗꯤ ꯕꯤꯠꯀ ꯈꯪꯍꯟꯍꯟꯈ꯭ꯔꯤ ꯅꯨꯄꯤ ꯑꯁꯤ ꯒꯤꯠꯁꯨ ꯁꯤꯟꯗꯨꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯃꯊꯣꯏ ꯀꯥꯏꯗꯅꯣ ꯅꯪꯕꯣ ꯃꯁꯤꯒꯤ ꯀꯣꯕꯤ ꯇꯤꯟ ꯃꯥꯟꯕꯁꯦ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯋꯥꯍꯪ ꯍꯪꯗ꯭ꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯕ ꯖꯤꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯁꯣꯟꯖꯕꯅꯤ ꯇꯥꯍꯟꯗꯕꯤ ꯒꯤꯠꯁꯨ ꯅꯪꯕꯨ ꯀꯥꯏꯗꯅꯣꯅꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯨꯒꯦ ꯇꯧꯕ ꯑꯗꯨꯒꯤ ꯆꯦ ꯁꯤꯅꯌꯥ ꯀꯧꯕ ꯂꯥꯛꯄꯅꯤ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯗꯅ ꯑꯦ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣꯅꯦ ꯃꯃꯤꯡ ꯍꯥꯏꯔꯣ ꯑꯩ ꯂꯩꯕꯤꯔꯨꯔꯒꯦ ꯗꯗꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯨꯔꯒꯦ ꯋꯥꯀꯤꯡ ꯑꯣꯏꯅ ꯆꯠꯂꯒ ꯀꯥ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯄꯥꯃꯟꯗꯅ ꯋꯥꯔꯦꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯥꯏꯟ ꯐ꯭ꯔꯦꯁꯁꯨ ꯑꯣꯏꯅꯕ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡꯁꯨ ꯇꯤꯡꯊꯣꯛ ꯇꯤꯡꯁꯤꯟ ꯁꯥꯟꯅꯅꯕ ꯑꯣꯏꯅ ꯆꯦꯒ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ ꯑꯣꯏꯗꯕ ꯉꯥꯡꯒꯦ ꯍꯥꯏꯗꯤ ꯂꯦꯠꯀꯅꯨ ꯍꯥꯏꯗꯨꯅꯤ ꯄꯦꯗ꯭ꯔꯤꯡ ꯄꯦꯗ꯭ꯔꯤꯡ ꯁꯩꯔꯦꯡ ꯊꯤꯕꯗꯧꯅ ꯃꯥꯏꯊꯣꯡꯗ ꯏꯅꯣꯁꯦꯟ ꯂꯨꯛ ꯑꯃ ꯍꯥꯞꯂꯒ ꯍꯥꯏꯗꯣꯔꯛꯂꯕꯅꯤꯅ ꯃꯕꯨꯡ ꯑꯣꯏꯔꯤꯕ ꯃꯥꯁꯨ ꯊꯥꯖꯔ ꯃꯥꯜꯂꯤ ꯂꯥꯏꯔꯤꯛ ꯂꯩꯅꯤꯒ ꯍꯥꯏꯕꯗꯨꯗ ꯍꯣꯏ ꯍꯣꯏ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨ ꯉꯥꯏꯍꯥꯛ ꯐꯠ ꯆꯠꯂꯨꯔꯣ ꯃꯁꯤ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯤꯉꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯍꯧꯔꯒꯦ ꯈꯟꯗꯨꯅ ꯀꯨꯗ꯭ꯔꯨꯡ ꯀꯨꯗ꯭ꯔꯨꯡ ꯁꯤꯅꯌꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯃꯗꯨꯁꯨ ꯍꯥꯟꯅꯅ ꯄꯥꯎ ꯐꯥꯎꯅꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯟꯗꯨꯅ ꯁꯣꯔꯒ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯆꯦꯜꯂꯛꯂꯤꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯃꯨꯛ ꯇꯤꯡꯈꯠꯇꯅ ꯆꯦꯜꯂꯛꯇ꯭ꯔꯁꯨ ꯗꯗꯥ ꯂꯩꯍꯧꯏ ꯒꯦꯇ ꯑꯗꯨꯒꯤ ꯄꯥꯈꯠꯄꯩ ꯆꯦꯜꯂꯛꯏꯅꯤ ꯑꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯆꯠꯀꯦ ꯌꯥꯔꯛꯇ꯭ꯔꯕꯣ ꯂꯥꯏꯔꯤꯛ ꯂꯩꯗꯣꯏꯅꯤ ꯍꯥꯏꯖꯤꯟꯕꯗꯒꯤ ꯌꯥꯔꯛꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯅꯦ ꯐꯠ ꯆꯪꯂꯛꯂꯒ ꯌꯥꯔꯣꯏ ꯆꯠꯈꯤꯅꯨ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯁꯤ ꯍꯣꯏꯅꯦ ꯆꯠꯄꯗꯤ ꯆꯠꯇꯧ ꯂꯩꯔꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯂꯩꯗꯧ ꯂꯩꯕ꯭ꯔꯣ ꯑꯁ ꯂꯩꯇꯦꯗ ꯑꯃꯐꯥꯎ ꯁꯨꯝ ꯍꯥꯏꯐꯝ ꯈꯪꯗꯕꯒꯤ ꯂꯥꯏꯔꯤꯛ ꯂꯩꯔꯨꯒꯦꯅ ꯍꯥꯏꯖꯤꯜꯂꯝꯕꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯦꯛ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯗꯤꯅꯦ ꯆꯦꯛ ꯇꯧꯔꯁꯨ ꯂꯥꯏꯔꯤꯛ ꯂꯩꯔꯨꯏ ꯊꯥꯖꯅꯕ ꯅꯣꯚꯦꯜ ꯑꯣꯏꯅ ꯂꯩꯔꯁꯤ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯅꯣꯚꯦꯜ ꯄꯨꯁꯤꯜꯂꯒ ꯆꯪꯂꯗꯤ ꯑꯩꯗꯤꯅꯦ ꯏꯃꯥꯅ ꯂꯨ ꯑꯗꯨꯝ ꯀꯣꯛꯄꯤꯔꯦ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯁ ꯈꯪꯗꯦ ꯑꯩꯁꯨ ꯐꯔꯦ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯑꯅꯤ ꯆꯠꯄ ꯌꯥꯔꯣꯏ ꯊꯤꯡꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯝꯇ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯁꯤꯅꯌꯥꯒ ꯁꯤꯟꯗꯨꯒꯁꯨ ꯄꯨꯟꯅ ꯃꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯄꯗ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯔꯝꯗꯥꯏꯗ ꯇꯦꯅꯤꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯦꯗꯣ ꯃꯗꯨ ꯍꯦꯛ ꯎꯕꯗꯒꯤꯗꯤ ꯁꯤꯅꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯤꯟꯗꯨꯁꯨ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯆꯦ ꯅꯪ ꯅꯨꯄꯥꯁꯦ ꯍꯅꯨꯔꯛꯄꯒꯤ ꯃꯈ꯭ꯋꯥꯡꯒꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯂꯦꯞꯂꯤ ꯈꯨꯂꯦꯞꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯤ ꯃꯊꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨꯕ ꯗꯥꯝꯆꯥ ꯇꯥꯈꯤꯅꯦ ꯑꯦ ꯗꯥꯝꯆꯥ ꯀꯥꯏ ꯇꯤꯟꯕꯤ ꯀꯥꯡꯉꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯉꯥꯡꯖꯔꯒꯦ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯦꯛꯇ ꯏꯁꯧ ꯇꯧꯕ ꯍꯧꯔꯛꯏ ꯉꯁꯥꯏ ꯄꯨꯡ ꯀꯌꯥꯗꯒꯤꯅꯣ ꯉꯥꯏꯔꯛꯏꯁꯦ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗ ꯂꯩꯔꯤꯉꯩꯗꯒꯤ ꯉꯥꯏꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯐꯥꯎꯕ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯊꯦꯛ ꯊꯦꯛꯇꯅꯒ ꯊꯣꯛꯂꯛꯏꯅꯤꯅꯦ ꯇꯦꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯁꯤꯅꯌꯥꯅ ꯈꯨꯝꯂꯛꯏ ꯍꯣ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯩꯅꯦ ꯀꯩꯁꯨ ꯊꯦꯡꯗ꯭ꯔꯤꯌꯦ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕꯒꯤ ꯃꯍꯨꯠ ꯊꯣꯛꯄ ꯐꯥꯎꯗꯤ ꯊꯣꯛꯂꯛꯏꯁꯦ ꯅꯔꯥꯏꯕꯛꯇꯣ ꯌꯥꯝ ꯐꯔꯕꯅꯤ ꯃꯁꯤ ꯃꯆꯤꯟꯒ ꯈꯨꯝꯃꯤꯅꯦ ꯑꯩꯅ ꯂꯨꯅ ꯂꯨꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯋꯥꯡꯂꯦ ꯈꯨꯅꯝꯁꯤꯅꯅꯦ ꯕꯥꯛ ꯂꯥꯎꯅ ꯊꯥꯔꯛꯑꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯅꯤꯁꯦ ꯌꯥꯔꯦ ꯕꯥ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯣ ꯙꯞꯀꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯝꯇ ꯍꯥꯟꯅ ꯆꯠꯍꯧꯁꯦ ꯑꯩꯈꯣꯏ ꯗꯗꯥꯗꯣ ꯌꯨꯝꯗ ꯂꯩꯍꯧꯏ ꯀꯨꯏꯕ ꯌꯥꯔꯣꯏꯌꯦ ꯌꯥꯔꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯔꯛꯑꯣ ꯂꯥꯛꯇ ꯉꯥꯏꯔꯤ ꯀꯨꯏꯕ ꯌꯥꯔꯣꯏꯅ ꯍꯥꯜꯂꯤ ꯌꯥꯗꯕꯩꯅꯦꯕ ꯁꯥꯎꯅꯨꯋꯣ ꯑꯗꯣ ꯀꯥꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯕꯦꯛ ꯁꯤꯠꯇ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯎꯔꯦꯗꯣ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯐꯝꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯣꯡꯍꯥꯗ ꯆꯤꯡꯂꯦꯝꯅ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯁꯤꯟꯗꯨꯁꯨ ꯌꯥꯝ ꯈꯪꯅꯕꯗꯧꯅ ꯐꯠ ꯍꯦꯛꯇ ꯀꯧꯁꯤꯜꯂꯛꯏ ꯑꯦ ꯇꯥꯃꯦꯔꯥ ꯇꯨꯃꯤꯟꯅ ꯐꯣꯟꯗ ꯀꯩꯅꯣꯝꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯩꯃꯥ ꯍꯥꯎꯅꯦ ꯅꯪꯁꯨ ꯅꯣꯏ ꯄꯨꯄꯨꯁꯦ ꯁꯪꯕ ꯌꯥꯎꯔꯛꯏꯔꯣ
ai so khoi che se sangmala ini e oi hoi yaurei noi chega pupu ga se sangbi drabadi ne mangkhini na sangba yaurei teni su mangonda pupu hairaga mera dana ta mera ga kaubaduda phat hekta marak thattuna hairei sia ta mera kainaga idau ko haibani ne ibem to nangbo Sindu su teni na wari marak thalakpa duda machin ga do paithokduna sauna teni de yenglaga hairei as pupu menar yaw da batawno adu ka hanoiraga e aina ke dorage mi ani na wari sanaringe marakta don't interfere jiga pupu ga wari sanaringai tamera ga igana disturb tawda bagumna aiga tamera ga wari sanaringe dusu don't disturb e atai ga manade matamgi angang ni nangde I know I'm exclusive aikoi palem panthona single piece na semla ban ase aduna atai ga kaisuma naroi teni na pi in the penjai da idi